ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯥꯡꯈꯤꯕ ꯃꯇꯝ ꯃꯦꯟꯈꯠꯅꯕ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯝ ꯍꯥꯟꯅꯗꯒꯤ ꯗꯕꯜ ꯍꯦꯟꯒꯠꯅ ꯁꯨꯔꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ अमदी ह्यूमन राइट्स डिफेंडर बबलू लोइतोंगबमना सोशल मीडिया की खुथांगदा मियामदा सेंगदोखरे महाक अमसुंग महाक के इमुंग मनुंगबु ngak senaba UN ह्यूमन राइट्स ना लेंगाकता अपील तौरखले। नॉर्थ ईस्ट विंडोना संदोक्चरिबा नुमिदांगी पाव सिबु मिटिंग ताबिरिबा पुमनमकपु चैप्लिना मैस्नामने कोंगलोना ख्रमजरी हौजिक पाव संदोकना पिजरी लाइबक थिबा थौदोक अमदगी मतम खरा सुफम नोंफम खंगदना मांगलुरबसु आइखोई मांगखिबा मतम अदु मेनखनना होटनबदा हाना सुरंबा थबकी मतमदगी सरुक अमा हेनगतना सुदुना सोथखिबा मतम मेनखनना होटनसी हाइना चीफ मिनिस्टर एन बिरेना मियामदा अपील तौरखले। ngasi lampel pat leiba integrated sewerage system for city of Imphal phase 2 project संगाबगे थौरम अमदा वाफम असे फोंदोकलेदुना चीफ मिनिस्टर ना हाई मे होमदगी हौदना मणिपुर दा थोकलिबा इरांग नुमित खरनी असिदा महौसागी फिबम दा तपना तपना हंजिलकपा असिना मियामसु हिंगदबा यादबा चौखत थौरांगी थबकसु तौदबा यादबा लोइनना मतम मतमगी थोकलकपा इशू खुदिंगमक मायुक नबताई स्टेट असिदा थोकलकपा इशू खुदिंगमक मथंग मनाव नाइना थेंगनदुना तंगदु लेताना मणिपुर गी मियाम हिंगहनबा स्कूल कॉलेज सिंग निंगथिना mahai tamhanba office sing matam chana kahanba amadi tongan tongan ba hiramda thabak tawriba sing ningthina thabak tawhanba mathau tai hainasu chief minister na phongdokhi mayam shi hingdabe ade development gi thabak su tawdabe ade matam gi lakwe issue su koi face tawdabe ade aduga leiriba praja mayam su haragi normal life da lehenba school college fajana function tawhanba office fajana kahanba mama gi activities business na sike iroina ne koi ha mari manga sothagi bise thangda gi bise gi ekoi pick up tok dabe ade hana pung train thoi walk tor mu da koi pung kun mari walk to buda modern state me koi wen batai spite of having so many difficulties the Manipur has overcome everything I have the koi ut batai thabang ising tu mon lai suno uno hom lai suno humdi lai hom lai suno adugi system do fajana koina generalize sobiradi laina dina bawbe koi ngak thopong ngbeneba aduna magi mafam sana thambisi havni natural gi potsi madu thugai mer ko overlapping tawna ko munna rakpa adagi tholai aduna koi government sina we are committed systematically natural bu fajana preserve to adugo lairiba koi human civilization gi matungina tawdabi adu posing fam sana scientifically yenga fam sa fam sing develop to ba hane gi len speed gi double speed ta koi chalakanda koi Manipur gi hane gi film hanjala nang ba koi punna hone minesi Ministry of Road Transport and Highways MOT Government of India ki makhada 𝗕𝗘𝗙𝗪𝗑 hangliba Institute of Driving Training and Research Center IDTRC Chief Minister N Birena ngasi sangakhre Department of Transport na sinduna pangthokiba thauram aduda Transport, Veterinary and Animal Husbandry gi Minister Qasim Wasum, PHE amasung Consumer Affairs, Food and Public Distribution gi Minister L Susindro, Rajya Sabha gi Member Ningthau Sana Jawbalai Semba, 𝗕𝗘𝗛𝗣𝗑 AC gi MLA Nurul Hassan, Manipur Lenga ki Chief Secretary Dr. Vinit Joshi amasung Transport Secretary Michael Achomsu sarukyakhi थौरमदुदा चीफ मिनिस्टर ना हाई मणिपुर दा युमथोंग खुदिंगी गाड़ी मचा अचौबा अममम लोइना लेनरे मियामना लौ इंखोल योलगा गाड़ी लेनरे अदुमोइनमा गाड़ी थौबगी चना कांगलोंदि निंगथिना खंगबा अमते यावदे गाड़ी थौबा मतमदा ममाई मतौ करमना लेगनी गाड़ी मनिंग करमना हनगनी गाड़ी अमगा लामनबगी चांग कयाम ओइगदबनो हाइबना चिंगबा सिंग अदु निंगथिना खंगदे नंफु सापुदा गाड़ी थौवी हाइखे ममांग दा थोकलिबा इरांग असी कुकी अमसोंग मैतेगी मरक्ता खटनबनी
Missing Yamba, Maite Singna, Masing Yamdaba, Kuki Singda, Mute Minik Chatabani, Christian Amasung, Hindu Gimarakta, Katnabani, Haibana Chingba, Lana Sandokiba, Mayam Aduna, Irang Asi Loshin Bangam Dabani. Adubunga City, Lan Asi, Myanmar Amasung, Bangladesh Laiba, Lalholuk Karana, Manipur Laiba, Lalholuk Karaga. Pullaga India gi mathakta lan hobani haiba Indiana khangle amadi center amadi state na masi chapchana thengnana ba phirep lore hainaso phongdokhe mayam selisa sing ima sing noi ko yam warum mogani ai khang han taki tha mari manga sida kari no tawri se kari thoga dabano kari no tawri sibo haina aduna waganu isor leibani ngasidi ai khogi manipur gi thoiba thogok se Manipur the Toy but Hoxi, Santoma Mayamdo, Ha Dharmaga, Christian Hinduga Kanabane, Ha Cookie Gamatega Kanabane, Ha Masingam, Maitaina, Cookie Masingam, the Tobane, and Santoma Mayamdo City, Punamak, Loina, Nusina, Humtokrakanda, Bharat Sarkar Mayokta, Bharat Mayokta, Adugumba, Bharat Putugaiba Pamba, Myanmar and the Bangladeski, Lalo Bushingna, Manipur labor Lalo Bukaraga, Pulaga. Bharat 𝗪𝗢𝗡𝗏 ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯚꯥꯔꯠꯀꯤ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯣ ꯁꯦꯟꯇꯔꯅ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯆꯟꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯄ꯭ꯔꯖꯥꯒ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯕ ꯐꯤꯔꯦꯞꯅꯤ Human Rights Alert Manipur gi Executive Director Bablu Loitongvam gi 𝐂𝐲𝐻 Laikai da leiba yumda ngarang numidang pung 6:30 taba matamda masak khangdaba mioi kangbu amana thomjillaktuna thugai khotkaiduna amang ata thokhalamle hairi thodok aduda yumgi garage da thamba Maruti Suzuki Swift car ama HRA gi office manungda thamba table chokri sing yumgi thong amadi thongnau gi mingsel na chingba kaya akai atoi thokhi Lakliba Mioy Singh Aduna Mahaki Imungi Mioy Singh da Babluna Ngangkiba Aranba Wafam Singhi Matangda Miamda Lale Haina Sengdorakadabani Haina Kanghalamki Hairi Matamada Bablu di Yumda Lakide Mapanda Laki Hairi Police ki team ama laktuna Yangsin Kibaga Loinana Makatana Pamdaba Togdok Toktanaba Jackson Taurang Lokaki Amaromda Ngarang Maitei Lipuna Bablu Loitong Bam Amadi TH Brinda Miam Tinba Tauramda Wangang Yaroi Haina boycott Tobagi Wafam Paumi Singda Pongdokiba Laikrabani Maraksida Ngarang social media da Tagan Narapa video Amada Bablu Loitong Bamna Matam Karagi Matmangda Mapangi News Portal News Click da Pikiba interview Amada Manipur da Tokliba Furuki Irang Asiga Mari Lainana Pongdokiba Wafam Kara Aranba Oiramle Haiduna Sengdorakrabani Maraksida UN Human Rights na hana Twitter Koramba X account da Human Rights Defender Bablu Loitongvam da Manipur da Haukiba me thadagi thorakiba furuki violence ki matangda wangang bagidama organization kharana kihalakle haiba tabada nungaitaba po I haina phongdorakli Mari Lainaba authorities singda mahak magi imung manung amadi yumbu ngakpi senbinaba haijarakpaga loinana aranba tauba pumnamak logi makhada lehanaba hairakli Christian gi church thugairakpa haibasi karamba lining laishonda yawbage haina Maite Christian victims of Manipur violence ki machinchatpa mioi amana hanglakli Ngasi Manipur Press Club ta pangthokiba pau gi mifam amada wafama se phongdokladuna mahang hai kuki militant singna Maite Christian chatpa singi church kaya mai thai haibasi chumlaba wafam amani mehum dagi haurakiba kanglup ani gi lana sida kuki militant singna yum kai kaya mai thabata natana Maite Christian chatpa singi church nipan thugai ki haibasi mayek singna khangle haiki Churachandpur More Sugnu Amadi Laikhong na chingba mafam singda kuki singna yum cheni hena Maite Christian chatliba singi yum mai thaduna amang ata thokan ki bagaloinana umang lai yauna atop atopa laisang chohum humputara humdoi rom mai thaki Haina 𝑢𝑡𝐾𝐴𝐿 na phongdorakiba laikre haina so phongdoke Nakalamromda kuki singna malemgi mafam kharada UN da European Union gi
Parliamenta Maitena Church Maithai Haibagi data Khomgatuna Thokliba Lan Asi Lining Laishonga Mari Lainana Chatharakpa Lan Amagum Uhanduna Sel Khomgatpada Natana Fantanaba Taurakliba Asida Asengba Khanghanaba Laibak Sinba Tungna Press Conference Pangthoklagani Hainasu Makhatake Manipuri fellowship amagi damutai ni sori kulumang kubai maramda matam sangna aise partner tawar lakani adagi di sai hakagi member elkibo choba ko ama smaina thengna hair kanda mark se maki oba yumda maki hek yumgi gate et changbam madudai da akoi se 2019 dagi aise khai mo kom sida koi kan prayer ga loyana didi gate to bin sir sam sabne sir sasi Kangkupi ki silau singadi Kangkupi da Emmanuel Maitei Fellowship leite haina sumain haibi adugo aina haigiring badi makoina khange haiba taragadi kogi santi beng ward number 17 sidagi kahapiraga el ki boso make indugi mamang gate to ke mannakan duda koina di shapai da banina self support koi jabani isana talaga jorge thok su jabanina afam da koina tinna makai mari muk tinna khabani aduga mathak tinna kopani Churajan Higher Secondary School Imphal-gi chahigi manamathum yanthokpagi thoram ngasi school asigi holda chinglemna pangthokre CC Higher Secondary na sinduna pangthokpa chahigi manamathum yanthokpagi thoram aduda Manipur lenga ke Education as ke Director 𝐿𝗫𝐷𝐾𝐈 na chief guest CC Higher Secondary School ge Principal 𝐿𝗓𝗣𝐵 na President aduga School asima ke Vice Principal 𝐂𝐻𝐵ikramchandra na guest of honor oina sarukyakhi School ge Oja Singh Mahairoi Singh School asida mamangda tamlamba alumni Singh maru oina Ningsing Marup Session Forum amadi CC School Friends ke member Singh su sarukyakhi Handak chahigi bosem amsung kosem na loba examination singda school gi mai pak purakraba school gi mithoi mihelaba mahairoi singda tongan ba award piduna ekai khumna ba utpaga loinana hojek thokliba furup ani gi ungkhatna ba asina maram oiraga lanjena duna leiriba CC Higher Secondary School gi mahairoi kunmari da lairik tambada changba machak sing yan thokpana thoram adugi mapung oiba saktam oikhi Education as ki Director 𝐿𝗫𝐷𝐾𝐈 gi Maikai degi su lanjenariba school asige mahairoi kunmari aduda lairik khaw amamam su khudol tamkhe ngasi yanthokiba award sing gi manungda hojik school asige principal oribi 𝐿𝗓𝗣𝗅 na katpa let Sri Laishram Gaurachan and Srimati Bokulei Memorial Award 2023 Ningsing Marup School Alumni na katpa Ningsing Marup Award Season Forum School Alumni na katpa Session Forum Golden Award na chingba yauri Thauramadu CC Higher Secondary School ge Principal 𝐿𝗓𝗣𝗅 na School Alumni sing na makhoi gi makha thaba haurakliba mahairoi sing bu pukning thogat pibagi damak thagat pagal loinana tawbimal khangba utkhe Mahairoi sing na mahaitam lingai da matam manghandana ba amasung mathauda pukning changnana ba pauta kaya supikhi Oja sing na su mahairoi sing bu luna chana tawbiduna khunaida achangba miyoi amamam ohenana ba hotna minasi haina appeal tawkhe 9, 10, 11, 12 ऐसे कि हमने critical stage थी कभी लाइफ का student की लाइफ का बस adolescence period so कोई बात learning everything मतलब सिद्ध लोग ना कोई दला कोई feelings अमर कोई ना तो ना लगी बने बस ये जब कमाई तो रगा self control of the इंसान की self control of the रगा कोई ना बस दतन ना होना रगा को मियो है वो जब हम successful life अमा सेम ना वो होना वो जब नहीं लोग ये क्यों ये brain नहीं जो type से कहीं ना future generation से लोग aduna hojiki present situation apagi school ka hajik lai ba koi state ki present situation da yamna tan ku ka da ba digi mau amada harass less oi ba koi se toina ba kwa matam puno ahan na ha khatan roye ma isas da kai thuka da ke kore na kai thuka da hin fakti de khan ba matam ni All Kwakta Youth Voluntary Organization na All Manipur Clubs Organization ki meeting makhada Manipur da tangdu leita ba hanjin hallu haiba wakhalonda Kwakta Bazar dagi hauraga Moirang lamkhai fawba motorcycle rally ama chatluraba matung Kwakta Bazar da lamthungpham oikhe
ngasi chatkiba rally sigi pandamde hauzik manipur da tangdu leita driba charang nariba asi hanagi tangdu leita ba leiba phibam adu thuna hanjin halu haina chatpa motorbike amadi car rally ni haina 𝗏𝗏𝗏𝗏 youth voluntary organization ge general secretary Hanif Khan na phone directly under the aegis of 𝗲𝗏𝗏 की मखाद सेमजबने ngasi अखोगी peace rally ओइना आइदि अखोगी मणिपुर दा हौजिक लेरिबा तंगदु लेता दबा आइदि मपानदा थोकपदा अकी तुजुंगबा पोइबा सिगी हानगी शांतिदु हंजल हल्लो हाइबगी पंदमदा ngasiगी rally से पांथोकजब अखोगी पुंसी महौसागी पुंसीदा हंजल हल्लो हाइबा असिना चिंगबा दुगा हौजिक ओइरिबा लान कलुपीरा के अतुबदा वरोइसिन पुरकपियो हाइबा दुगुंबा स्लोगन के बिष्णुपुर डिस्ट्रिक्ट की बोरायांगबी ग्राम पंचायत की लाइंगोविदा ngarang numidang kuki singna nongmai round kaya kapsil lakpadagi khunja sing mipai bapoknare matam sangna nongmai makhol tarudraba matung kuki khulai paiba singna nongmai kapsil lakpadagi mafam aduda leiba miyamna bus stand leirak amadi mandopta ahing yarik nakhre amadi khungakliba BDF amadi IRB singna handuna nongmai kapkhi थौदोगसिगी मतंगदा लाइंगोबी मैरापाइबीगी महुत सिंदुना इमा अमना हाइखिबदा असुक कुइना इरांग लेरुद्रगा अमुक नौना हौरकपा असि नुंगाइते असिगुम्बा थौदोक असि मफम असिदा खक नतना मणिपुरगी मफम खुदिंगदा थोक्तनबा लेंगाक असिना होटनबियु ngarang ikang khangawdaba laingaubi haiba khunchigi maning thangna laiba langya hariba khullasidagi kuki kangbuna nongmai manga truk tare nipan taramo haiba tare kapai makonse koi tai adubu akoi se anagi lambung oibana bankar saraga laiba koi IRB ga BDF ka laiba bankar se isa gai laiba ni moi tara ni thoi humdoi laiba ni asina moina akoi da paw hanna haire e koi na mara pai bi tholokpatai तागिदरबा नोंमाई मखोन ngarang इखंग खंगौदना ताहलकपसे कोई थमोइदा यामना नुंगाइजदे Chahi nauriba mahairoi ani mihathina ot nairaga hatbada chenaba sing faraga ahakpa chairak pidraba amadi manung matam chadana laikhidraba mahairoi ani ge asiba hakchang sing athuba matamda imung manungda lengakna sinadrabadi hairoki mama oibi singna ahum suba nupilan amagi semsaduna leire haina hairok part 3 ngaroktel laikai ge mairapai bi singge president tawrangbam minana phongdokre Wafum asingasi hairok part 3 ngaroktel laikai gi lampakta mahairoi hemanjit amasung linthoi ngambigi achumba waya fanghalu haiduna laikai adugi mairapai bi sing amasung YBC club ka punna khutsam naraga pangthokiba wakat mifamda saruk yaraduna minana phongdokhibani Minana makata na hai saram chatpa terrorist singna nauzariba mahairoi anibu yamna tamthina minungsi leitana hatpikiba asi mama oibi singna khangbungamde Mihad asida chenaba sing ahakpa chairak pikadabani mahairoi ani adugi thawai yaudraba hakchang imung manungda lengakna sinagadabani karigumba lengakna thabakta onthoraktrabadi mama oibi singna khwangchet machi langduna macha singi khongul linanaba ahum suba nupi lan ama changsinaba sem saraga leire haiki lan asi warushin puraknanaba India amasong Manipur lengakna hotnadaba asi yaningde athuba matamda warushin ama puraktuna miyam butangdu leitana lehalu aikoi ingna chikna leiba pami haiki ngasigi wakat mefamatuda mahairoi hatpa yaningde mahairoi hatpa chairak piyu long live Manipur haibana chingba kholau sing lauki matang matam sadana yamna naujariba tungi yumbrel oirakaduriba satrani khakku maram chadana minungsi leitana opi nei bireba matungda hatopiba asigumaba saram chatpagi lisa singa sigi mayokta ekhoina yaningde haibadugi ekhoi usabani malamda masigi mapi mapa oibiriba huji ruling sarkar asina mihat pasinga ju matik chaba dandi pibiu ahak pacherak pibiu adu nattaba taragadi mama oibi kayana mathanungdagi macha bu setuna puraga mafam khangdana mangan gibagi damakta ahum subu nupi langi damakta mama oibi kaya se ngasi de khanchek machi langduna macha gi khongulli nabagi damakta sarkar gi mayokta amadi mihat pa minungsi leitrabasing saying jabasing nugi mayokta lal hauna bagi damakta ikoi nupi lan ahum subu nupi langi damakta sem saduna leire haiba wafam se ko thamjari mahairoi hapa mahairoi hapa dandi mahairoi hapa dandi
July 3 mafam khangdana mangkraba mahairoi ani 𝗕𝗫𝗛𝗣𝗅𝗍 terrorist-singna mihathina tamthina hatokpikiba thodok adubu yaningdaba phongdokleduna ngasi palace compound da leiba 𝗪𝗏𝐿ꯩꯃ school mamangda oza amadi mahairoi-singna wakatmifam phamkhre wakatmifam aduga mari leinana 𝗪𝗏𝐿ꯩꯃ school gi headmistress 𝗫𝐲𝐻 ꯃꯦꯃꯣꯕꯂꯥꯅ hai mahairoi ani tamthina ot nairaba matung mihathina hatokpikiba thodok asi yaningde mahairoi ani ge thawai yawdraba hakchang athuba matamda imung manunggi miyoisingda sinabiu mahairoi hatpagi thawong adubu yaningdaba phongdokladna mahairoi singna chatkiba khongchat aduda state asida leiriba security force singna atamdana mahairoi singda onsinduna 𝗕𝗫𝗛𝗣𝗑 mokbom yauna pellet gun kapsinduna mahairoi kaya asok apan nanghankhiba asi matungda amuk hana tawdanaba manipur lengakna akanba action lokhatpiu haina ꯃꯦꯃꯣꯕꯂꯥꯅ ꯐꯣꯡꯗꯣꯛꯈꯤ silent sit in protest asi pangthokjabagi maramdi handakta ang mara leitaba anani tamthina suda sansida hatokiba madubu nungaitaba phongdokpagi pangthokjabani Church Auxiliary for Social Action Kasa haina khangnaba New Delhi da base tauba chauraba organization amana ngasi Kakching district ke relief camp manga haibadi indoor stadium Kha Manipur College Kongoi Community Hall Sanatombi High School Kairak amadi Wabagai Higher Secondary School da leiba lanjenarakpa singda lupa lakh manga rongi oigadaba yamlaba potlam sing yenthokre Imung chahum khangatuna ngasi yenthokhiba potlam singdi imung amada cheng kg kun manga muksori dal hangam thau thum tarpaulin bucket kangkhan double bed set towel nupi gi sanitary pad sing liquid dettol lifebuoy sapon amadi angang singi biscuit na chingba yauri Tauramaduga mari leinana kasage North East in charge Meru Lazarus na haikibada kasana laibak sigi leita lairab singidamak tengbang piduna lakli Handaksu May homdagi thokiba laibak thiba thodok asigidamak June thadagi hauna kasana Manipur gi ching amadi tamda leiriba relief camp singda chana thanganaba yauna hingbada changba potlam kaya piduna lakli Handaki asina homlak subani mahak lanjin narak labas singda makoi gidamak Bharat pumbana Manipurda athubada santi hanjilaknaba taibong mapuda khurumli amadi soidana tabigani haiki Ngasigi tengbang pibagi thauram aduda relief camp singi coordinator oina N Munal Maitei amadi Songaidar Tonthang secretary Weaker section Manipur su sarugyakhe 𝗕𝗫𝗛𝗣𝗑 terrorist singna minungsi leitana hatok pikraba mahairoi anigi mihata chenaba sing ahakpa cherak piu haina thokchom lekai youth club amadi mairapaibi lupna sinduna ngasi hairok part 2 thokchom lekai da wakat mi phamkhre wakat mi pamaduda sarugyakhibi thokchom sandyara nina phongdorakpada miyoibagi minungsigi wangmada yamna tamthiba mawongda mahairoi anibu hatkhiba yaningde faraba mihatpa sing miyam khangna Ahakpa cherak pigadabani kuki nupi anige viral video da maitei singbo malemge mafam senba thungna khongoi nakhiba aduga mahairoi anige tamthiraba mihat asidadi tumina election ba yaningde miyamgi ihun khangna paliba lengakna mihat pasing ahakpa cherak pigadabani manipurda thokliba irang asibu politician singna nathainaba hotnaba manba thawong sing tawriba se thokpiu internet thingzinbana solution purakloi internet hangdopiu miyamdagi suggestion lobiu haike Mana lekidaba se Manipur miyamgi koina ahoba lekhatna marodaba ma koina lehore haina haijani aduga imagi thawai mirena bapu magi leitonda tinusina ngana kothana ba hainasu chori makanda Wakat mi famaduda sarugyakhibi gunamani leimana hai ima memchobina leikidaba asi lamdam asigi oina achoba mangjabani mahangna leikidaba asi Manipurgi oina ahoba ama lehauragani haina awaba phongdokhi
Laimangai Chingzinda Assam Rifles ka miyamga muknabada AR na kapthorakpa nongmai maruna panbadagi operation anirak tawduna hauzik fawba hogat kangkhatpa ngamdana leiriba kairak mamang lekaidagi samurai latpam Satyam Sarmada kairaki Mairapai Bilup kairak United Development Association IYC Club amadi lanai miyoi kayana selgi mating pangkhre Mairapai bi amana phongdorakpada Satyam gi Nangalgi sarukta nongmai maruna panbadagi operation anirak tawkhre mahaki imung asi mahakna sel talaga hingzabani adubu mahakna soktuna leibana mahaki imung manung kham thengna ware maramasina Manipur lengaki maikaidagi mateng pangani haikhiba leirabasu hauzik fawba mateng amata phangba leitri haina phongdokhi Antagi palengi thaudokta ma asi samai phana nongmai kapsalakpada yet thangba Khwangi sarukta palaga oi thangba sarukta phawdoktuna yamna taisada pibamda leiraba ngang amani asida koi kairak Mairapai bi gi saitagi hanboina angamba mateng su pangjagre aduga ngasi su anirak su boina kairak Mairapai bi na angamba sengi mateng piba laksabani Poirele Marol Apunba Mairapai bi Manipur gi President Longzam Bemchopina Laikidabada Khunai Kanba Apunba Mairapai bi Lup Khukam Palna awaba phongdorakli Thawbal Wangmataba Sorok Mathakta Leiba Khunai Kanba Apunba Mairapai bi Lup Khukam Palgi Office ta pangthokiba awaba phongdokpagi thauramda Khukam Palgi member sing amadi Khukam Palgi makhada leiba hairoki Mairapai bi singna Imam Memchobi gi photo da laikatki amadi minute ani tumina leptna awaba phongdokhi Khukam Palgi President Ima Maipak na hai Ima Memchobina Manipur gi damak wazakhiba amadi aikhoi khudingmakpu machadawna khanjaramba adu ngasidi ningsingduna leihore hairaduna imana mapugi leikonda ingna chikna leiruba oirasanu haiki Manipur hauzik thogliba kanglup anigi irang ase athuba matamda loishinbinaba state amade central government na hotnabiu haina wangu ahlup laifam apunba lupke advisor leitongbam ongbi sumatina phongdokre Wafuma singarang wangu bazar da paumi singa unaba amada phongdokladuna mahakna hai me humdagi kanglup anigi marakta lepa leitana thoklakliba irang asida tonganba lup kharana miyoi khudingi sel khaibagi thabak asi lepiu amadi microfinance singna paisa collection tawriba asisu lepiu haina phongdokhi Manipur gi saktam kaibi yaroi haina lantheng nariba ichin inaw singi awat apa leirabasu akoi amata oina pullaga mating pangminasi Chief Minister N Birena Delhi dagi halakpa matamda chingi mafam singda Union Minister Amit Sahana ngaklaga tamdana mana Chief Minister na ngakani haikiba adugi matung kuki militant singna lepa leitana nongmai kapsil lakpa leptri ngarang dasu kaital manbida kuki militant singna nongmai kapsil lakpada natana maitegi yum mai tharamba ase miyamna nungaitaba fawi Lengak na tangdu leitaba hanjilakle hairiba si karamba mafamdano irang asina maram oiraga relief camp ta leiriba miyoi singasi mayumda hanjinba ngamdana leiriba asida lengak na matau karamna tangdu leitaba purakle hairibano haina phongdokhe Tarukta mafam khangdana mangkraba mahairoi ani kuki militant singna tamthina hatokpi kebada chenaba miyoi sing CBI na fare hairabasu karamba mongda fari bano miya mangda irangasi nemthanaba faribara irangasi nemtharaba matung mara leiramtre haina thadokpi gadawribara haina jingnaba amasu fawi maramadana mihad aduda chenaba miyoi khudingmak matik chaba cherak pigadabani haina phongdokhi Masomda labor praja singji hauzik subam chatham khangdabadagi yamna waraba matamni wana duna labor praja singasida aikoi demand na chingba kanagumba lup organization singna demand tawbirakpa madugumbadu lepinaba aduga loina na lamda masomda salaiduna laiba microfinance singna lamda masomda laiba praja singsidagi aikoi gi loan khomgatpani haidana aduga sana lupa bandop tawdana tawriba sendoi chaba kangbuna sendoi khombagi thabakse patam khara lan laiba ki irang sina leptriba wokti lepi ko haina media gi thongnai koi haidani Yaripok Bamon Lekaidigi Ningombam Ranjit Lekidabagi Ningsing Kumonga Mari Lainana ngasi Imphal SK Yaripok Laimanai na
ꯂꯥꯏꯃꯅꯥꯏ ꯌꯨꯠ ꯀ꯭ꯂꯕ ꯌꯥꯔꯤꯄꯣꯛꯅ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯔꯟꯖꯤꯠꯀꯤ ꯂꯣꯏꯅꯕꯤ ꯅꯤꯡꯉꯣꯝꯕꯝ ꯑꯣꯡꯕꯤ ꯁꯨꯁꯤꯂꯥ ꯗꯦꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯇꯔꯄꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯉꯝꯖꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯕꯅꯤ ꯑꯃꯗꯤ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯆꯥ ꯑꯊꯛꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ Government School amadi Government Aided School gi Principal Singna School Hour manungda Mahairoi Sing Class Chang 9 yauba amadi ate atopa school gi activities nattaba thabak singda yauhandanaba hotnagadabani hairi. Education as ki Joint Secretary Anjali Chongthamna Education as ki Commissioner 𝐻𝗖𝐸𝐻 ki Mahut Sinduna Thadurakpa Office Memorandum Amada Wafam asi Palladuna Manipur gi irang asina maram oiraga tha ani hena mahai tampham sangsing thong londuna lakli adumoinamak mahairoi singda asok apan thoktanaba mayam punna khanaraba matung mahai tampham sangsing thong hangli Laibaktiba thodok amada mahairoi kaya asok apan nangduna hospital da laying liba asi Education Department SK achauba nungnang ningai amani Mahairoi Singna school da leiringai matamda school adugi principal natraga head adugi makhada ngak senduna thamgadabani maram aduna school gi matam loidriba fawba Mahairoi Singbu ngak senba principal adugi mathongni haina memorandum aduna khangalai Poirelai marol apunba Manipur gi president oirambi ima longzam memchobina ikhang khanghaudana tha sigi ama nongmaizing numita laikidabagi mangani laihun tambagi thauram ngasi thangmaibangi thau ground da lamdam asigi CSO luchingba sing maira paibe sing mahairoi sing amadi saknairaba miyoi kayana saruk yaduna pangthokre Ima memchobi ing kumja lisingama chamapan kuntra nipangi November tara irai numita nagamapal kangzabi leirakta leiba Dr. S. Hari Mohan amasung Moirangthem Ningol ibemhal anigi ahanba mamum oina taibangda khongdarakhi Ima memchobi TZ Higher Secondary School da kumja lisingama chamapan yangkai mga fawba class 8 tamlakhi kumja asimaktada imas asina Miss Manipur da sarugyaduna junior kangluki runner up ki mingthol phangki Manipurda matam gi thorakpa achauba ihau kayada mangjil thana saruk yaramki Jiribam District ke Babuparada leiba apunba Jiribam Mairapaibi AZMP office ta Laikhidraba Poirelai marol Mairapaibi apunba Manipur ge president oina Thaupurambi Ima Longzam Ongbi Memchobi ge mangani laihun tambagi thauram ngasi Jiribam District tasu AZMP na sinduna hailai amadi Mairakatuna thauram ase mapumphana pangthokre Thauramasiga mari lainana AGMP gi President S. Susila Devi Nahai, Manipur gi Poirelai marol Mairapaibi apunba Manipur gi President Oirambi Ima Longzam Ongbi Memchobina laikhidabagi mangani laihun tambagi thauram Jiribam dasu pangthokle. Imana matam gi ihau kayada saruk yaraduna Armed Forces Special Power Act APSPA asi lauthoknaba hotnabadasu saruk yaramki. Manipur gi achauba thabak thauram kayada saruk yazaduna apaba lambida lamjing naba yamna kanna hotnaramki amadi nupi oibi singbu kanana bo hotnabadasu chauna saruk yakhi asitanatana awaba kaya amasu imana mayuk nakhi ngasi mak oiriba Manipur gi fibam asidasu imana tang 16 fawbada awaba kaya saruk yarami tang amada ima asina manung matam chadana aikhoi mayambu thadoktuna leikhidaba asida mapugi leikolda ingna chikna leinana ba imagi mafamda hailei kachabani haina fongdokhi Sangna Manipur gi damakta ni saban 1970 da saban gi damakta kanna naharon singsi ni sasa dana bakanna hona jarakpada chauna saruk ya jarakpa matam madudagi imana Manipur gi damakta awaba yamama thengna dana musigi
ꯐꯁꯄꯥ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗꯁꯨ ꯏꯃꯥꯅ ꯌꯥꯝ ꯆꯥꯎꯅ ꯂꯩꯃꯔꯣꯟꯒꯤ ꯃꯥꯡꯖꯤꯜ ꯊꯥꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯅ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯔꯨꯛ ꯌꯥꯖꯔꯒ ꯏꯃꯥꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯗꯅ ꯌꯥꯝ ꯍꯣꯠꯅꯖꯔꯝꯃꯤ ꯄꯣꯔꯤꯂꯦ ꯃꯔꯣꯜ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕꯤ ꯏꯃꯥ ꯂꯣꯡꯖꯝ ꯃꯦꯝꯆꯧꯕꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥ ꯑꯁꯤꯒꯤ ꯑꯃ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦ 6ꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯆꯝ ꯀꯌꯥ ꯂꯩꯈꯤꯗꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯈꯨꯔꯥꯏ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ ꯈꯨꯔꯥꯏ ꯆꯥꯏꯔꯦꯟ ꯊꯣꯡꯈꯣꯡ ꯈꯨꯔꯥꯏ ꯊꯣꯉꯥꯝ ꯂꯩꯀꯥꯏ ꯁꯖꯣꯔ ꯂꯩꯀꯥꯏ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯅ ꯁꯤꯟꯗꯨꯅ YOC ꯀ꯭ꯂꯕ ꯅꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯥꯡꯉꯕꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯃꯌꯥꯡ ꯂꯥꯡꯖꯤꯡꯗ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠꯂꯝ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯀꯪꯂꯩꯄꯥꯛ ꯀꯟꯅꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯊꯧꯅꯥ ꯀꯌꯥ ꯍꯥꯞꯄꯤꯔꯤꯕ ꯀꯪꯂꯩ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯤꯖꯦꯟꯗꯔꯤ ꯁꯤꯡꯒꯔ ꯇꯞꯇꯥ ꯖꯌꯟꯇꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯁꯩꯁꯛꯄ ꯑꯁꯤꯒꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯈꯥꯡꯉꯕꯣꯛ ꯈꯨꯡꯒꯥꯡꯅ ꯁꯥꯖꯕ ꯀꯧꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯊꯒꯗꯕ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯟꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯌꯥꯏꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯁꯥꯟꯇꯤꯄꯨꯔꯗ ꯂꯩꯕ ꯌꯥꯝꯕꯦꯝ ꯒꯔꯜꯁ ꯍꯣꯁꯇꯦꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯏꯟꯃꯦꯠꯁꯤꯡꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯦꯟड ꯏꯟꯇꯔꯚꯦꯟꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ Manipur State Legal Services Authority Masalsagi meeting Makada District Legal Services Authority Imphal East na sinduna pangthokiba thauram adugi saruk ama oina District Legal Services Authority Imphal East ki Secretary Su Oiriba Masalsagi Additional Member Secretary Sadananda 𝐶𝐤𝐼𝐻 na Relief Camp aduda Special Legal Aid and Services Camp amasu ngasidagi hangdokhi Special Legal Aid and Services Camp adu hangdokladuna Masalsagi Additional Member Secretary Sadananda 𝐶𝐤𝐼𝐻 na haikibada laibak thiraba aki tuzumbana thallaba haukiba me 6dagi haurakiba leibaki oiba irang asina maram oiduna mayum makai thadoktuna lanjennarakna Manipurgi tongan tonganba mafamsingda hangliba relief campsingda leiriba inmatsing nupi angang ahalsingda makhoigi wakalda fauriba charangnaba leitadaba kaya legal gi oiba makhoida mayok nariba khudung chadabasing adu khangdoktuna makhoigi damak mateng pangnaba ngasigi special legal aid amasung services camp ase hangdokpani services camp ase relief camp asna leiri makai hangdoktuna thamgani masina camp asida leiriba inmate singda thengnaba khudung chadaba khudingma counseling piba amadi legal gi mateng sing su pigani relief camp singda leiriba inmate singi masagi oiba senthok lambi ama sembiba haibasisu yamna maktangai fadaba ama oiri kari tauraka safagadagi haibadu khangdoktuna lengaki maikaidagi bu oirasu natraga atei atopa ground singdagi oirabasu senthok lambi ama sembiba mathau tai haiki Manipur relief camp singda special legal aid and services camp haitare si ma hangdok pinaba loina establish tawna haira pe madina koi ngasi su yambem hostel girls hostel sida yogjarapani ana koi ngasi yambem girls hostel dan hangiba relief camp sida koi ngasi su inaugurate am tawjare koi special legal aid and services camp haise koi legal aid and services camp sida koi yam ajike relief camp sida liba koi mi singna ma volunteer o jamni manalical volunteer na koi asa attendant ba lai da nei som da koi che aruna lai di da adagi koi site ta koi gi pambi ri se koi gi district administration site ta gi nodal officer oi da sa se te je di da aruna koi ngasi mayam bulak lai da koi gi tamo koi gi learning council tamo ramananda koi Imphal East ki su lai di da koi mayam se la minara ngasi se inaugurate taw ja
Ngasigi thauram aduda DLSA Imphal East ki team aduda psychologist expert team amasu yauna Yambem Girls Hostel aduda leiriba nupi angang ahal inmate singa makoina thengnariba mayoknariba khudong chadaba sing makoigi pukning wakalda kari fauri haibadu wari watai sanaduna khangdokhi Chahi asigi May humdagi Manipurda thokliba thokaningdaba thodokta imalaiba Manipurgi damakta thawai katkraba athobasing amadi kuki khutlai paibasingna minungsi leitana hato pikraba mahairoi anigi maphamda Kairak Maira Paibilop amadi Kairak United Development Association kudana punna sinduna Kairak Yawabung Kaital Community Hall da haikat lekat tambagi thauram amangarang pangthokre Tauramaduda Kairaki Manungda Leiriba Club NGO Maira Paibi Singh Amadi Ima Singh na Saruk Yakibaga Loinana Manipurda NRC Chanahalu Manipurda Lengak Ani Laibe Yaroi Lanjanaba Miyoi Singh Masa Masagi Yumda Halhanaba Hotnagadabani Manipurdagi Narco Terrorist Singh Marupangna Muthatkadabani Haiba Kolau Kaya Sulauki Chenkuki narco terrorist singna minungsi haitana hato pikraba mahairoi ani loinana leipaki damak thawai thakraba athoba sing amasung ima memchobigi maphamda haikat leikat tambagi thauram ama ngarang yaripo khoirom laimangda pangthokre khoirom mayai amasung mathak leikai apunba mairapai bilupna sindana pangthokiba thauram aduda saruk yakibi mairapai biluchingbi amana phongdorakibada ireipaki damak thawai katkraba athoba sing amadi kuki militant singna tamthina hato pikraba mahairoi ani loinana Manipurgi ihau kayada mang thana lamjing birambi leikhidrabi poire lemerol ima maira paibi apunba Manipurgi president oirambi ima memchobi gi thawai mirel na mapugi leikolda ingna chikna leirunaba haikat leikat tambagi thauram ase pangthokpani haiki aduga leikhidraba mahairoi anigi hakchang saru polangda oirabasu imung manungda sinadana makhoigi aroiba mathau mangam pangthoknanaba lengakna hotnabiyo hainasu mahakna phongdokki Mangjin tha duna saruk yaraki bi ekoi gi poire leimaron ima maira paibi gi ima memchobi gi mafam da jokoi haikat leikat tambagi saruk ima memchobi saruk su yaujari aduga akoi na hoji haijaningi badi nungsi haitaba saram chatpa kuki militan singna mioi babu hat khre adegi manghan gre hairaga tuminna laisali ba ekoi gi mapi mapa oiba gi sarkar jida ekoi gi sarkar je hoji kare mapibam da lepi ri bage hairi ba nungsi haitana hato pigra ba isa sing bung ba sing ki maranga asi hakchang ge ekoi gi mama mapa gi mafam da sinabi duna Mama mapa ani oiba ni duna masa kaina bugi wana thengari pasaina do ko ngarabugi saru pola kitang oi gasu hangan diwa habje ko ngasi ki lenga ki mapamda ekoi apun ba ko gi ko maira pai bi pathak mayai gi maira pai bi mai da press media gi mateng oraga haije Manipur lengak na lepliba compensation ki amount asi yamdaba amadi matamga chanadaba oibana ex gratia compensation amasung lengak na saba prefabricated housing asi lowdanaba amadi apply tawdanaba miyamda khanghankre Indigenous Tribal Leaders Forum ITLF ki media and publicity Ginza Walzong na thadurapa cheral amada wafam asi paladana hai haukiba September 10 da ITLF ka irang asida Soklaba imung manung singa warisana duna laukiba warep amada lengak na piriba compensation ex gratia amadi prefabricated house asi lowdanaba masung apply tawdanaba haiduna warep laukibani loinana hozik leiriba fiba masida application format aduda yauriba declaration gi close adu chatnaba yaroi haina palli Chero sina makata dadana miyoi khadana Manipur lengak na piriba ex gratia compensation amasung prefabricated house asibu apply tawram liba si masana tekchak lowzagadabani amadi masida ITLF na khut thingzaloi miyoi singa sina ITLF tege relief amadi atei atopa mateng amata piroi haire aroibana maroi bapau amuhana Mangkiba matam menkhananaba thabak subagi matam hanadagi double hengatna surasi haina Chief Minister and Birena miyamda appeal tawkhre Manipurda tangdu laitaba hanjil hanlaba hotnabada miyamna lengakta sogatpiu haina Chief Minister and Birena haikre
Amadi Human Rights Defender Bablu Loitongbamna social media ki khuthangda miyamda sengdokre mahak amasung mahaki imung manungbu ngak senanaba UN Human Rights na lengakta appeal directly. Matang istang asigi oinadi Northeast Window gi Manipuri Paul Loisinjare meeting tabiri bapumna makpu Chaplina MAISNAM na amukah na kramzari.